US amadi Iran gi marakta ungkhatnariba asi waroisin poknabagi pandamda US na point mangagi condition thamkhra. Point mangagi condition singda Iran gi nuclear facility amakhaktamak mathau tawhannabagi wafamji yauri. Washington na thamkiba atopa condition mari gi manungda West Asia gi landa amanga ta thokhrabasinggi compensation amata pidaba. Iran gi uranium kilogram samri yasi US ta khusinnaba. Iran gi phajindrun thamliba lanthum chada kun manga khaktamak thadokpa amadi front khudimak ta lan lepa yauri. US na thamkiba condition sing asigi makha tarakpa oina Iran na su US gi mathakta condition kaya thamlakhra. Lebanon da hujuji Israel ga thengnari bulala si losinba Iran gi mathakta thamlamba athingba khudimuk lothokpa Iran gi phajindrun thamliba lanthum sing thadokpa handakki lana sokhallaba singi compensation piba amadi Strait of Hormuz bu Iran gi makhad lay haina sakhangbu yauri. Sahi sigi February da US amadi Israel na Iran gi mathakta landa ba hawkhibadagi West Asia da ungkhatnabagi changju wangkhalakki. Tehran na su Gulf leibak singda leiba US ki mapang sing amadi Israel da target tawduna landa rakhibaga loinana malengmi thau puthok pujin tawbadi yamna maru oiba lambi yam oiba Strait of Hormuz bu Iran athingma thamjin kibani. Mamang thagi tang nipanda Pakistan na watim na duna lala si lep na bagi damakta wari sana bagi tabak sing pangkok kibag loinana nakalani ki marakta ceasefire susat na kibani. Islamabad ta pangkok kiba lan ki warosin portable lebak ani ki marakta wari sana kibadu mahi amati yan mangam kitabani haina pawasin makatari. United Arab Emirates UAE amata ngairab nuclear plant da amukka suhanna akan bantrongi attack torok badagi mai chakre. Tawdo adu da mi sok banatraga radiological ki oiba khutong thiningai di oikidre hairi. Adu bu US amadi Iran gi ceasefire asi nik launu leiringi cherak asida nuclear plant target torok ba haibasi dal amukka hanna thorok pa yabagi akiba leiri. Drone attack asi gi matang da khutak ki oina kana matan claim torok leitri. United Arab Emirates na su kana mata da charge tawdri. Adu bu Strait of Hormuz gi tension yamna wangna leiba maramna how kiba matam khara sida Iran na United Arab Emirates drone amadi missile gi attack kaya de torok palaiki. United States of America gi military na oiba Iran gi thangpham sing makhata na thingjin ba amadi UAE da Israel gi khamtheng sophisticated oiraba Iron Dome air defense system sing thamba maramna Iran da yamna sawning ba pukli. Pairakliba phibam kaya sida US amadi Iran gi ceasefire kaiduna amukana lal si thorok kadra haina miyam mi painari. AI da semba photo ama social media da thagat aduna President Donald Trump na hujik khara ingthana laiba sidi nonglei nusit laktringai hek mamangi ingchikpa aduni haina phungdokki. Paugi source kaya gi matung ina Iran gi mathakta amana air strike haunaba President Donald Trump na top kangbu singa wata nakre hairi. Hawkiba matam khara sida President Donald Trump ni yasinaba ama proptabadi Iran gi damakta yamna phattaba matam lakani haina chekchinu wafam thamba leiki. Iran na tawbuni haina chingnaba mongda United Arab Emirates ki Baraka nuclear plant da drone attack tawkiba sina tension yamna lusil halle. Masigi plan asi US dollar billion kullom changna South Korea gi mating sakibani. Masina United Arab Emirates ki apunba energy ki darkar oiba adugi saruk mari thokpagi amma piba ngamli. Drone attack tawduna mai chakpa aduda plan gi safety da thoin akai budi thokide. Unit punamak normal oin operate tawri haina United Arab Emirates ki nuclear regulator na makhata na phongdok ki hairi. Nakalamrom da Lebanon gi khatang sarukta US and Israel ga mafam adugi ceasefire makhata na sangdo uri haibu wafam leikhrabasu ngarang achobu air strike kaya chathrakre hairi. Tawdo adugi matang da Israel na phongdorakpada Makoigi military na mangjona na mafam adugi khungang mapanda leiba miyosing adu mafam hongdokina ba pikibu warning adugi matungda haiba Hezbollah militant singbu strike top oina chathakibani hairi. Ceasefire siktarma makhalgi ceasefire no haina South Lebanon dagi mayum makai thadoktuna chenakiba miyo kaya na hangle. Hezbollah militant sing lotuna leiba amadi makoina thabak chathaba mafam ni haina singnaduna Israel na chathrakpa air strike sing aduda natana lan mising su khungang kaya khudum chanba hokrabani haina pawosin makhatari. Ukrainian force na ngasi phawbada Russia gi mayokta chathaba khwaidagi chawba drone attack sing marakta am oina ngarang ahing drone lising ma hen kapsin duna landarakre hairi.
मधुदा कैपिटल मॉस्को मनाक्ता इंडिया मसा अमा याउना यामद्रबदा मियो मरी सिखे अदुगा मियो ट्रानी थोइना साथिना असु अपन नंगरे रशिया की मयोक्ता यानो चाउना ड्रोन अटैक तौग्रे हाइबो वफम मधु प्रेसिडेंट व्लादिमीर जेलेंस्कीना असुंबनी हाइना फोंदोक्लदुना मपुंग फाना मरम चाब अटैक अमनी हाइना खंगनकी रशिया की ओइनाति यूक्रेन तौरिबा असिंबा यामना तोइनी यूक्रेन अटैक तौदुना लाक्ली इकुई कुइदना रशिया ने यूक्रेन दा यामना थीना मांगता हनकिबा अटैक कया अदुगी लमन खुंबनी हाइना थाजनरी ngarang ahing Russia na su Ukraine gi mafam kaya da drone attack to boda miyo nipan soki haina Ukrainian authority sing na phungduk le Russia gi capital Moscow gi awang nung sukta leba Khinki city da Ukraine gi drone lama mayum da tasinduna pokhai bedunu pm siki Moscow da gi awang lam da kilometer 10 ram chatlaga leba podoga phi khungang da su drone attack ta nupa ani si aduga miyo anina sathina su open nang ki haina mafam mandugi governor na phungdorakki Ukraine की drone attack सिंग अदुदा infrastructure कया अमदी अवांग व building कया सु मांग ताकी हाइना गवर्नर न मखा ताकी महांग infrastructure सिंग सु करी करिनो हाइबदुदि फोंदोरक्किदे Ukraine ग लोन बदलै ब रशिया की बेलगोरोड लमदम सिंग दसु Ukrainian drone अमा तसिलक्तुना मियो अमस खुदक तसीकी अहिंग की मतम द चतरखिब attack अदुदा मी यामद्रबद ट्राइन थोरम सोखी मखोय अयामबना सिटी की oil refinery की चंगफम मनाक्ता सोखी हाइना मेयर सर्जन फोंदोकी रशिया की एयर डिफेंस सिस्टम सिंग मॉस्को तमना पाइसिलक्किब ड्रोन मरफुगा मथोय थुगाइकी हाउकिब कुमजा सोल सिंगनि सुमना कुनिथोगी फेब्रुवारी तांग 24 दा रशिया ने यूक्रेन की मयोक्ता लाल हौख्रब मतुंग ngasi फावबदि यूक्रेन न मॉस्को दा टारगेट तोरकब सिंग मरकता ख्वाइदगी अचौबनि हाइरि ngasi ayuk lepak asigi defense ministry na फोंदोरक्किबगी मतुंग इनदि ngarang ahing air defense system सिंग यूक्रेनियन ड्रोन Samga ga yankai taru thugai ki hairi adum moinamak numit yunglakpa matam adai phawbodadi defense ministry na haukiba pung 12 asida drone singamagi mathakta thugai ba natraga electronic jam tawkre haina report tawri Russia gi oinadi makhoina report piba matamda drone kaya yamna target yaugi haibasi amukta mayek sen phungdoktri Ukraine gi president Zelensky na Ukrainian drone singadu kilometer cha kaya thapna paiduna Russia की लमदम कया अटैक तौखिबनि हाइना फुंदोक्की कैपिटल मॉस्को अमदि अकोइबगी एरिया सिंगदा अयाम लैरिब रशिया की एयर डिफेंस सिस्टम सिंग अदु यूक्रेनियन ड्रोन सिंग माइथिब पीब ngमकी हाइना जेलेंस्की न मखा ताकी रशिया ने यामना कुइना लान तौब अमदि अखोगी सिटी लमदम कया अटैक तौबगी पखुमोइना अखोइना खुद थारिबसी यामना मरम चाइ हंदक्ति यूक्रेन की थापना कापा याबा सेक्शन जी मॉस्को लमदमदि यौरखरे Russia na tawriba lalasi tokkadabani haina aikhoina mayek sengna hairi haina Zelensky na makata na phongdorakki hairi atopa pawmana United States of America dagi immunization masing hena putoktuna Germany na Malayam de immunization khwaidagi masing yamna putokpa makok thomleba oiba ngamgre Russia madi Ukraine gi marpa thokliba conflict asina maram oiraga Europe ta leiba tongan lebak singna defense की मपांगल कंखटना भी यामना कन्ना सेनफम कया थाददुनु होटनरी जर्मनी की ओइनसु हौगिबा सही कराचिदा यामलब सेनफम कया थाददुना लेबाक असिगी डिफेंस की मपांगल कंखटना भी लेंगा कन्ना होटनरी CEO अमिन पेवारना फोंदोखिबदा लेबाक असिगी ओइना डिफेंस की मपांगल कंखटना बगी सही खुदिंगी मिलिटरी ओइबा प्रोडक्शन पुथोकपगी सांग यामना चाउन वंखलकली लेबाक असिगी मिलिटरीना सिजनबा ट्रक सही यमदा Chatruk puthoklamadu lising mari ke samad hengatkre medium caliber immunization lak nipan puthoklamadu million mari gi production to ngamle aduga artillery shell sahi yamagi oina lising humra puthoklamadu 1.1 million hena puthok ngamle haina man phondokki sahi asida Germany leijariba military production gi growth asi chadani phu hengalakre hairiba apung production asigi damak chawrakna euro 14 dagini 15 phobagi billion romda सिजिनकी हाइरी जर्मनी की माइकैदगी हौजी पुथोलिबि एम्युनेशन असिदगी अमुक हेन मसिंग यामना पुथोप ngamnanaba अरैबि थादुन होटनरी मतम अमदा डिफेंस इंडस्ट्री ना थबक सुननब वर्कर थीब मतमदा अवाबा कया लेरंबदु हौगिबि सही 2025 ता नंगहाक कोइबा कंपनी हेनमेताना थबक तौजगे हाइना मियोय लाख ओंग लिसिंग यांखै हेनबना एप्लीकेशन थाजिलक्की महाकी कंपनी असिदा ऑटोमेटिक सेक्टर की ओइना सप्लायर लिसिंग मरी के चंगा थारगा पुना सप्लायर लिसिंग 13 के चंगा हेनबना थबक तौरे
company asidagi putholibi ammunition asigi chada humphum mangadi nato lebaksingda export tawri laklibi sahi 2030 phawbagi manungda company asida punna employee lising hundra thamduna production rate chada kuntha dagini yankai phawba hengatnaba pandam thamle masida natana company asina supply chain oina ahen mamioi lakh aniga lising traromna thabak pinelaba pandam thamli hainasu mahakna makhata ki Hand Metal gi CEO Betanatana German Security and Defense Industry Association gi official amasu oiba pekderna makhatana phongdokibada Germany automotive industry da thabak toiba employees gi chad ahumdi ammunition puthokpa company singda nauna thabak tanglapni hairi lakliba kumja 2035 tagi horaga 2040 phawbagi manungda Europe ta Germany gi army na khwaidi mapangal kanba army am oiraba yai hairi Panbayabadi, Hokiba Sayol the Laiba 2039 Powagi Manunda, Europe ki Manunda, Germany no quite mapangal kanba conventional army am oinaba, Langak na pandam tamli haina, Germany Defense Minister Boris Pistorna, Makata na Pondoraki Hairi. Nakalam Romda China si Prithibi the journey liching the quite a job with jail oiri amadi, China gi regime machina. Journalism nam thab amadi pithibi chinba thungna right to information nam thari haina perista based over reports without borders na phongtokre RSF ki khwaidig anuba sahi oiba survey matung ina China da hauji journalist chamaga tara amasung atopa media worker ahum phajilaga thamle China na sensitive oi haina khanba issue sing gi matangda independent journalist sing na pau piba thingnana bagi damakta makhwagi mathakta yengsinba Kian kangan ba amadi atay atop ot na ibagi thabak kaya chathari haina report adu da palle World Press Freedom Day gi index ta lebak samag marphugi manungda China hai lebak asi samag hundani pan subareng de leiri nam thabata khwaidi phattab lebak oibasi reng samag marphu de leiba Eritrea ni makhoi mathangda reng samag hundrama panda North Korea leiri aduga reng samag hundani pandana China leibani BJP ki sasal laiba India dasu yamna phibam soklaba reng chamag yankai tayat lairi masi haukiba kumja solisingani sumna kun mangada reng chamag yankai matoi lairam adudagi amukka hai tharkibani haina pawosin makatari nakalla maromda Bangladesh ki lengak paiba BNP na hairi laibak asiga India ga lainariba mari singadu anu Bangladesh water sharing treaty amagi makha pongani Bangladesh na hiram madugi matangda Dhaka gi asa amadi mathau taba singi paringda agreement amagi damak New Delhi ga khutakta wari sananaba demand tawri Indo-Bangladesh Ganges water sharing treaty adu lisingamaga samapan mautra tarukta sahi tawna kibani hariba treaty adu December thada matam loiragani India na Indian government ga Bangladesh ki miyam ga asa amadi mathau taba singi matung ina khana nainaba singi khuthangda anubu Ganges treaty yama Kutakta soidanamak tohongadabani haiba mayik singwa paujilam thaba pami haina Bangladesh Nationalist Party gi Secretary General Mirza Fakhrul Islam Alamgirna mafam maduda pangthokpa thorom amadu phongthokki India ga aphaba marising thamnanabagi tanja adu Ganges water sharing treaty natragana Faraka agreement adu sahi tawnabagi makha pongani haina local government rural development amadi cooperative minister su oiba Alamgirna makha taki Mafam lothokraba Prime Minister Sheikh Hasina na luchingba hauji athing bathamgraba Awami League government ki matamda sahi tawna kiba hauji leiba sei kunthra suraba Ganges water treaty adu renewal tawbagi matangda khana neinaba tammangamdaba aduna tungi water sharing arrangement ki matangda nungnangba hengat hali haina mahakna phongdokki Anuba treaty ama sahi tawna triba phawbudi hauji ki oin agreement lasi adumok chatnangadabani haina haiki Masitanatana hairiba sigi matungda tawnagadoriba water sharing agreement sing adu akaknaba matam amagi oheloidabani haina su phongtokki Awang nongpok thangba Sapai na Ganj district phawraga Bangladesh ta changkiba matungda Padma Turel hairaga khangnaba Ganga Turel asi India phawduna chenkiba natragana India dagi haukiba Turel yankai mari yauna Turel sa kaya na mafam kaya da cheliba Lower Riparian Deadline Nation aduda maruoiba river system amani Bangladesh ki mi million chamaga hundragi ahum thokpagi amaromdi livelihood biodiversity amadi
distributary kaya marumda water supply gi damakta river system masida tangjai haina alamgina phungtokki upstream India gi West Bengal da Farakam Barrage gi negative impact ngakthokpada mating oigani haiba Padma Turel gi mathakta barrage jama sananaba Bangladesh ni yum sakai sinumita mega project am approve tawkhaba matung numit humni gi matungda BNP gi lusing basi wafam masi phongdorakhibani haina pawo sin makhatari World Health Organization WHO na Democratic Republic of Congo amadi Uganda da Ebola gi laichat sandolibasi public health emergency ni haina lathokpaga loinana laichat asigi matangda malem gi miyamna hakchunna launana appeal tawkre